Chahi khudingi February tang taramarida mi million kayana magi pamjaba khudajaba mi singbu nungsibo utpa oina khudol pot piba chatnai kumhai asi tarama pansuba chahi jadagi mapung fana chatnaba haurakpani adubu masigi numit sigi haurakfam marudi Christianity laktringai mamangda leiramba pagan liningi kumhai amadagi haurakibani Ariba matamgi romda Goddess of Marriage Junobu irathongniba oina Lupercalia hariba kumhai si February tang taramnga khudingi pangthoklami Rombu likhatpiramba Romulus amadi Remus kauba machel manau phaibok singsi picture piklingai da hundok pirambadu wolf amom amana mabuk pithaktuna yokpirakhi haidena thajanai February tang 15 khudingi wolf asibusu latpa chatnarami Jesus pokadaba yamdrabada chahi chatruk mamangdagi horakhiba Lupercalia si hingsa amadi octabali chat sanayunaiba hui amadi hameng laba bali tawduna pangthokpa kumai amakhak oirami Maibasing bali tawbada sijanaba thangduda taiba igadu mamai mamitta taisilaga sangomda lupa samtugi fina amok taithok nanthok tawrami Hameng mawun masang nai nakakatlaga mafi marol amata thongdana lambida thengnaba nupi singbu ilupa sawunduna kantatana kojenjalami Inakaira khunba imungi nupi sing lam heluba mahiroina ojagi chefu ngaibugum makhubak singdu tingthoktuna ngaiduna leinarami Masigi numit sida chai chahauba nupi sing angang fangjaba amadi tekta kaidana angang unaba ngami thajanabagini Masigi chatnabi si Life of Caesar hariba lairik sida mayek sengna pali kumhai si pangthoklingaida nupa singna kauta amadagi nupi amagi maming laukhatuna makhoi ani mari semnaba hotnai hai Masigi nat asi chahicha kaya Rome da Christianity laklaba matung fau chatnarammi 467 CE khaktada Pope na Ningthorel Anthemius pu masigi kumhai si muthatlu haidana demand tawkhibani Masidagi amuk chahi kunthra leiraba matung Pope Gelasius na February tang 13 si Feast of Saint Valentine kaupa kumhai asina mahut sinjinaba hotnakhi Puwari da Saint Valentine masing yamna leirammi mi kharanadi warigi wani Saint Valentine si tasengna leiramde haina khanai Saint Valentine mayamdugi manungda khwaidigi oithokpa yaba misaksi Valentine di turni haribasina oigani haidana akhang ahi kharana phongdoi ahum suba chahi chada leiramba Roman lining ba Valentine di turni si lona couple kaya luhongbirambagi chairak oina kaisham sangda fazinduna thamki matamdugi Ningthorel Claudius II na lanmi sing mayum makai panba yade haidana ahakpa athingma thambirami Maramdi mahak mayum panba lanmi sing landa hithoiba watli amade nupi leiraba nupa amana kaidonungda lanmi oiningoi haidana khanbagini Valentine di turni na leiriba kaisum sangdu senaba Asterius na magi mamit udabi macha nupi dubu ngamjaragadi mit uhanbiyu haidana karem kathaina na hairaklami Laison macha ama hairaga Valentine na Asterius ki macha nupi Julia bu ihan hanba oina taibangpan ubang ngamhanbikhi Mahaki tawbangam badudanga kraba Asterius Christian onthoki amade ningthauna fajinduna thamba Christian sing adusu kashum sangdudagi loina thadokduna jelhanbikhi Sauraba ningthau Claudius na Saint Valentine amadi Asterius anibu 14 February 269 CE da manga kakthatuna hatkhi sidringai da Valentine na Julia da chithi ama irakhi chithi edu loisilakpada mahakna from your Valentine haidana nungsina soitawrami masidagi mahakna thawai thakhiba numit 14 February si celebrate tawnarakibani haidana thajanai Lupercalia kumhaida hanadagi loina jaraklaba nungsinung on amadi yumkai panbaga mari leinaba celebration adu Saint Valentine's feast ka yam chanaba mongda punsinakibani mayai orakpa juki Europe ki miyamna 14 February da uchek sing makhoi ki jura semnai haidana thajanarami Geoffrey Chaucer ki lairek Parliament of Fowls ta mahakna hai Saint Valentine's Day numit asida mahusa lairembina uchek singi damak matai manau ki lipun sembi Taramanga suba chahi cha yorakpadadi numit asi pakhang leisabigi nungsimari semgat sagat naba yamna maru eba chatnabi ama oiba hurakhi 1400 hariba chahi asida plague ki laichat ama chauna sandorakhiba adudagi wakhal nungai thoknaba haidana France ki ningthau Charles VI na Court of Love kauba society ama lingkhatkhi Member sing Paris ta pangthokpa chaklen amada saruk yagani amade nupa atithi sing aduna masana lengjaba nungsi isai amamam leisabi singna judge oiba panel amagi mamangda sakhanlame Hojik aikoina fazana khangnaraba laisu chocolate Valentine card na jingba pinabagi chatnabi asi 1600s kaktadagi horakhibane hanadi America da masa masaki khudong chaba mong semnanabagi damak haina singna duna yumkai panba chatnarami adubu 1800s yorakpa matamdadi luhongba asi nungsi panthungni haidana khanaba horakhi masidagi Valentine's Day su mayamna pamna pangthoknarakhibane Historian Elizabeth White Nelson gi matung inna khudol pot maru oina chamach amadi khut moza pinaba chatnarakhi 1800 tangkhai chalakpa matamda Valentine's Day bu commercialize tawba haibadi sendong tanaba mong da design tawba henkalakhi
1850 Esther Holland Kobi stationery dukandar amagi machanupi sina ihan hanba oina leski fiban chatpa saireng rose amadi cupid na chingba yekpa Valentine's card puthokpa horakhe mahak karbar phajana haibinupi amani Mother of American Valentine haina sumingthon phangkharbi Esther mahaki potsit khwaidagi wangbakum amada $100,000 yongna tanba ngamkhe Madudagi amok British Chocolate Company Cadbury na 1868 ta thamoi mong December chocolate puthokpa horakhe Global pandemic manung sida fau mi sing makhoigi nungshina jaba singbu khudol pibadi kanthokna khide 2021 khaktada American singna Valentine's Day shopping gi damak $21.8 billion starting thokhi habisi statista na phongdore masi chahi tara gi mamangda di $15.7 billion khakta oirambani Valentine's Day ga mari leina ba facts khara amaga share tawjage ngasi di chahi khudingi United States khaktada 145 million greeting cards exchange tawnai Masi Christmas ki hek mathangda khwaidagi greeting card laina bakum haini restaurant singi khwaidagi thabak chenba numit si Mother's Day numit asini ani subadana Valentine's Day na oi America gi National Confectioners Association na hai 65% Americans na Valentine's Day gi athuma haw yomna ba packaging machu si angang ban natragana lai machu na ohengadabani haidana thajanai Angang ba machu si chatnabi ama oina nungsiba hairiba feeling asiga mari leina hanbagi wa khakta nate University of Rochester gi psychologist sing na hai fingang setpi natragana angang ba machu gi background da lepaga leibi nupi sing atopa machu setpi nupi dagiti hen attractive oiba heli haidana nupa sing na phongdo e thamoi si matam amadadi miyoibagi memory natragana nungsibagi feeling tungsinfam kayat ni khanarami Taramari suba chahi chagi French amadi Italian layak pasingna ngasi ekhoi pungna makna yanaraba symbol asi nungshiba hariba ithil asibu phongdokpa oina yekpa horakhibani 2017 da chathakiba study amagi matung inna millennials 43% ti Valentine's Day numitta propose tawba amadi proposal accept tawbagi khwaidagi afaba numini haidena khanai layoliba mi singi su khwaidagi potset wangba kum haine yon khriban layam dugi manungdana amok rose na khwaidagi hena sitpa lay makhal oi Filipino singi yamna unique oiba Valentine's Day tradition amakhak lay haukiba chahi tara asida mass Valentine's Day wedding pangthoktuna couple cha kayana amuktada I do haiminaduna wasak loba chanarakli maram asina Philippines ki khwaidagi common oiba wedding anniversary si Valentine's Day numitni Ghana hairiba Africa gi lam sidadi chocolate chaba promote tawnabagi damak 14 February si 2017 dagi horaga National Chocolate Day hena pangthokna rakhi Valentine's Day numit pu celebrate tawbada athingma thamba leiba kharasulei makhoi sing adudi Saudi Arabia Iran Malaysia amadi Pakistan asina chingbani India da su lining da hakchinba Hindu extremist singna Valentine's Day celebrate tawramba couple singbu warakli bani haidana fuba chaiba tawbagi pau he hek taba phangi Sir Alexander Fleming na penicillin hariba yamna maru oiba antibiotic puthokhiba adusu 1929 gi Valentine's Day numitani